ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:20 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯁꯃꯔꯧꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈ꯭ꯔꯦ ꯇꯥꯇꯥ ꯃꯦꯖꯤꯛ ꯑꯃꯒ ꯕ꯭ꯔꯤꯂꯤꯌꯟ ꯏꯪꯂꯤꯁ ꯑꯦꯀꯥꯗꯃꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯔꯛꯄ ꯚꯦꯟ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕꯗ ꯗ꯭ꯔꯥꯏꯚꯔ ꯑꯅꯤꯃꯛꯀꯤ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯖꯤꯞ ꯐꯦꯗꯔꯦꯁꯟꯅ ꯑꯥꯔꯖꯦꯟꯇꯤꯅꯥꯒ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇ ꯑꯣꯏꯈꯤꯕ ꯔꯦꯐ꯭ꯔꯤꯒꯤ ꯗꯤꯁꯤꯖꯟꯒꯤ ꯃꯥꯌꯣꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯕꯤꯅꯥꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯣꯡꯖꯝ ꯄꯣꯏꯔꯩ ꯍꯦꯟꯕ ꯂꯝꯂꯥꯏ ꯑꯦꯁꯤꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ 2027ꯗ ꯚꯣꯠ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯗꯅ ꯀꯥꯡꯄꯣꯛꯄꯤ ꯂꯥꯟꯗꯨꯅ ꯃꯥꯎ ꯐꯥꯎꯕ ꯆꯠꯈ꯭ꯔꯦ UNCꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯅꯥꯒꯥ 6 ꯍꯥꯠꯄꯗ ꯁꯦꯟꯅꯕꯁꯤꯡ ꯍꯦꯛ ꯐꯥꯕꯒ ꯆꯠꯊꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯉꯁꯤꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯔꯒ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁ ꯌꯧꯔꯕ ꯇꯨꯡꯗ ꯃꯥꯎ ꯐꯥꯎꯕ ꯆꯠꯂꯨꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯒ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗꯒꯤ 12 ꯐꯥꯎꯕ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇ ꯎꯅꯈꯤ ꯎꯅꯕ ꯑꯗꯨꯗ UNCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯝꯁꯟ ꯔꯨꯏꯃꯩ ꯄꯥꯎꯂꯤꯑꯣ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ NJ ꯂꯣꯔꯍꯣ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯝꯁ ꯍꯥꯎꯁꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯗꯨꯕꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯕꯨ ꯗꯦꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯀꯃꯤꯁꯅꯔ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯐꯥꯊꯅꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯍꯧꯖꯤꯛ ꯊꯝꯂꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯄꯨꯁꯤꯟꯕ ꯌꯥꯗꯕꯒꯤ ꯑꯊꯤꯡꯕ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ UNCꯒꯤ ꯊꯧꯃꯤꯁꯤꯡꯗ ꯑꯄꯤꯜ ꯇꯧꯈꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩꯗ ꯌꯥꯝꯅ ꯀꯟꯅ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕ ꯑꯁꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯦꯟꯅ ꯀꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯒꯗꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯀꯅꯤ ꯅꯥꯒꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯄꯥꯝꯗꯕ ꯀꯥꯡꯕꯨꯅꯤ ꯅꯥꯒꯥꯁꯤꯡꯗ ꯑꯇꯝꯅꯅ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯐꯣꯡꯗꯣꯛꯈꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤ ꯍꯟꯗꯣꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯅꯥꯒꯥ 6 ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯗ ꯁꯦꯟꯅꯕꯁꯤꯡ ꯑꯗꯨ ꯐꯥꯔꯕ ꯈꯛꯇꯗ ꯑꯣꯏꯒꯅꯤ ꯃꯈꯣꯏ ꯐꯥꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛꯁꯤꯡ ꯑꯗꯨ ꯐꯪꯍꯟꯒꯗꯕꯅꯤ ꯃꯈꯣꯏ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯅ ꯍꯥꯏꯕ ꯉꯥꯏꯗꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯊꯥꯖꯕ ꯄꯤꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ UNCꯗ ꯊꯝꯂꯝꯕ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯤꯍꯥꯠ ꯑꯗꯨꯗ ꯁꯦꯟꯅꯕꯁꯤꯡ ꯁꯣꯏꯗꯅ ꯐꯥꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯟꯗꯨꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯂꯤꯌꯥꯡꯃꯩ ꯇꯥꯐꯧ ꯈꯨꯜꯗ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯅ ꯃꯈꯨꯠꯇ ꯑꯃꯨꯕ ꯐꯤꯔꯥꯜ ꯑꯃꯁꯨꯡ ꯅꯥꯒꯥ 6 ꯍꯥꯠꯄꯗ ꯁꯦꯟꯅꯕꯁꯤꯡ ꯐꯥꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤꯡ ꯌꯥꯎꯕ ꯐꯦꯁꯇꯨꯟꯁꯤꯡ ꯊꯦꯠꯇꯨꯅ ꯂꯝꯕꯤꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤ ꯄ꯭ꯔꯣꯇꯦꯁ ꯃꯔꯛ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈꯤ ꯅꯥꯒꯥꯁꯤꯡ ꯑꯗꯨꯗꯤ ꯂꯥꯎꯕ ꯈꯣꯡꯕ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯦ ꯑꯃꯁꯨꯡ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯕ CMꯒꯤ ꯀꯥꯡꯕꯨꯗꯁꯨ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯈꯤꯗꯦ ꯍꯥꯏꯔꯤ ꯃꯥꯎꯒꯤ ꯄꯣꯇꯦꯇꯣ ꯐꯥꯔꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯨꯡꯂꯕ ꯃꯇꯝꯗ ꯀꯃꯤꯁꯅꯔ ꯍꯣꯔꯇꯤꯀꯜꯆꯔ TN ꯄꯥꯃꯩꯅ ꯍꯧꯈꯤꯕ ꯆꯍꯤ 2ꯔꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯐꯟ ꯐꯪꯈꯤꯗꯕꯅ ꯐꯥꯔꯝ ꯑꯁꯤꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯂꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯈꯤ ꯃꯥꯎꯒꯤ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯌꯦꯡꯂꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯥꯎꯗ ꯑꯂꯨ ꯊꯥꯕ ꯈꯛ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯂꯩ ꯑꯃꯁꯨꯡ ꯑꯇꯩ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯥꯎꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ तानदना थबक पाइखꯠꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅꯁꯨ चीफ मिनिस्टरना थाजबा पीखी देशामना सिविल सेक्रेटरीट ममांगदा इपीजी सेंगमई थादना खोंजों संसनख्रे बोर्ड ऑफ सेकेंडरी एजुकेशन मणिपुर के लाइरिक नंबग मरी लेना थोकलिबा पेपर्स कामगी मतांगदा महिरोई लुप देशामना संसलप खोंजंगी सरु अमा ओइना ngasi मंत्री पुखरीदा लैबा सिविल सेक्रेटरीट ममांगदा इपीजी सेंगमई थादना खोंजों संसनखिबगा लोरेना तोंगान तोंगानबा बैनर पाइदना खोलाव कयासु लावख्रे संसनखिबा खोंजों अदुदा पामदबा थौदोक सेंग थोक्तनबगिदमक मणिपुर पुलिसना अकनबा सेक्शन थौरांग लखोटखे तुंगदा एजुकेशन एस की कमिश्नर बोसेम के चेयरमैन इंचार्ज अमदि सेक्रेटरी की इपीजी सिंह सादना मई थाखे खोंजंग असिगी मतांगदा देशाम के प्रेसिडेंट ओइनाम रोशना हाई बोसेम के लाइरिक नंबगी मतांगदा क्वालिटी यावदबा से सप्लाई तौरंबगी इशू असे
ꯗꯦꯁꯥꯝꯅ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯊꯤꯒꯠꯍꯟꯗꯨꯅ ꯃꯔꯥꯜ ꯂꯩꯔꯝꯕ ꯐꯥꯔꯝꯁꯤꯡ ꯕ꯭ꯂꯦꯛꯂꯤꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯅꯔꯁ ꯈꯛꯇ ꯅꯠꯇꯅ ꯗꯣꯛꯇꯔ ꯐꯥꯎꯕ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯕꯛ ꯄꯨꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯊꯥꯗꯗꯨꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕ ꯊꯝꯂꯤꯕ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯑꯅꯥ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯃꯦꯗꯤꯀꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯅꯤꯡꯊꯤꯅ ꯂꯩꯇꯕꯒꯤ ꯃꯊꯛꯇ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯆꯂꯥꯏꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯣꯖꯥ ꯃꯍꯨꯠ ꯄꯨꯍꯟꯕꯒꯤ ꯀꯜꯆꯔ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯐꯦꯁꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯔꯁꯁꯤꯡꯁꯨ ꯃꯍꯨꯠ ꯄꯨꯍꯟꯕꯒꯤ ꯋꯥꯀꯠ ꯑꯁꯤꯃꯛꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯗꯣꯛꯇꯔ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯍꯥꯞꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯅ ꯃꯍꯨꯠ ꯄꯨꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯉꯁꯤ ꯄꯤꯄꯜꯁ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯑꯦꯂꯥꯌꯦꯟꯁ ꯄꯨꯌꯥꯅ ꯐꯨꯗ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯂꯩꯐꯝ ꯊꯣꯛꯄ ꯁ꯭ꯇꯥꯐꯁꯤꯡ ꯋꯥꯠꯄꯒꯤ ꯑꯋꯥꯕ ꯑꯃ ꯆꯥꯎꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯀꯌꯥꯁꯨ ꯋꯥꯠꯇꯨꯅ ꯂꯩꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯀꯠꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯋꯥꯠꯄꯁꯤꯡ ꯃꯦꯟꯈꯠꯄꯤꯗꯅ ꯂꯩꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯅꯔꯁ 32 ꯂꯩꯒꯗꯕꯗ ꯁꯨꯞꯅꯇꯒꯤ 10 ꯈꯛꯇ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯨꯠ ꯁꯤꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ANM 2 ꯂꯩꯒꯗꯕꯗ ꯑꯃꯈꯛꯇ ꯂꯩꯔꯤ꯫ ꯅꯔꯁꯤꯡ ꯑꯣꯐꯤꯁꯥꯔ 5 ꯂꯩꯒꯗꯕꯗ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯒ ꯅꯔꯁꯤꯡ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠꯀꯤ ꯄꯣꯁꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯗꯔꯃꯥ, ꯔꯦꯗꯤꯑꯣꯂꯣꯖꯤ, ꯇ꯭ꯔꯥꯟꯁꯐ꯭ꯌꯨꯖꯟ ꯃꯦꯗꯤꯁꯤꯟꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯌꯥ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯒꯗꯕ ꯗꯣꯛꯇꯔ ꯐꯥꯎꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯗꯨꯅ ꯑꯇꯣꯞꯄꯅ ꯃꯍꯨꯠ ꯁꯤꯟꯍꯟꯗꯨꯅ ꯄꯨꯍꯜꯂꯝꯕꯁꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯌꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯣꯡꯖꯝ ꯑꯕꯣꯊꯦꯅ ꯍꯥꯏ꯫ ꯄꯨꯌꯥꯅ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯁꯣꯊꯅ ꯂꯩꯔꯤꯕ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯝꯄꯥꯛꯇ ꯂꯩꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯀꯌꯥꯗ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯂꯥꯟꯅ ꯇꯧꯔꯝꯕ ꯀꯌꯥ ꯊꯤꯗꯣꯛꯄꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯆꯤꯡꯗ ꯂꯩꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯔꯤꯕ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯅꯤ꯫ ꯃꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯕ꯭ꯂꯗ ꯕꯦꯡꯛ ꯂꯩꯔꯝꯗꯕ, ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯃꯦꯁꯤꯟ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯝꯗꯕ, CT ꯁ꯭ꯀꯦꯟꯒꯤ ꯃꯦꯁꯤꯟ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯕꯒꯤ ꯃꯊꯛꯇ ꯂꯩꯐꯝ ꯊꯣꯛꯄ ꯁ꯭ꯇꯥꯐ ꯃꯁꯤꯡ ꯁꯨꯗꯅ ꯂꯩꯔꯝꯕ kaya ꯊꯦꯡꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯇꯩ ꯑꯇꯣꯞꯄ ꯑꯅꯥ ꯂꯥꯌꯦꯡꯁꯪꯁꯤꯡꯗ ꯅꯔꯁꯤꯡ ꯁ꯭ꯇꯥꯐ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯨꯍꯜꯂꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯗꯥꯛꯇꯔ ꯐꯥꯎꯕ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯨꯍꯜꯂꯝꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯦꯝꯅ ꯐꯪꯍꯟꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯋꯥꯠꯂꯤꯕ ꯑꯁꯤꯁꯨ ꯃꯊꯧ ꯇꯥꯕꯁꯤꯡ ꯌꯦꯡꯂꯒ ꯐꯪꯍꯜꯂꯨ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯅꯥ ꯂꯥꯌꯦꯡꯁꯪꯁꯤꯡꯗ ꯆꯠꯊꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯏ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ, ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯣꯐꯤꯁ ꯈꯛꯇꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯐꯤꯜꯗꯁꯨ ꯆꯠꯇꯨꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ꯫